Kokomi amadi IDP singna lauthuk diba sangai festival ki boycott miyam hupna saru yaminaba tangai fade haina Kokomi ki maikai degi fongdoroli Kokomi ki convener IPR subcommittee Laikhuram Jayantana kuyek piduna thadorokpa cherol amada Manipur crisis thoganbada nat chenaba Laingakna irang asina pirakpa saitheng khangdun leiriba IDP sing amadi lamdam asigi miyamna thengnariba awaba khangpam thokte fundamental right chamadi India laingaki Masagi constitution na pizaba constitutional guarantees singsu fanghanba ngamdaba na laibada natana citizen singi life amadi property ki security restore tawba ngamdana lairisi priority piduna loishinaba honabagi mahutta tourism chakot ananaba tourism festival sinbad doina haibasi maram sadi Seven Sister Foundation haiba agency amana Kumal Lampakta international band kauduna sangai festival ga mari lenna isai nongmai shingani haibasi leipak asigi miyam gi mayokta lawba wareb ni haina Kokomina lawgani matam leiringai da handokpana achumba khongthang oigani atoppa lanai organization forum council amadi institute singna arts and culture gi yauna saru yanaba thorang liba asing adu Handoktuna Kudong Sadaba Mayok Narakpa Matamda Kokomi Amadi Manipur Miyamna Cooperation Pidabagi Warep Leipak Miyam Khangna Lauthokani India Government Gi Protected Area Permit Amadi United States of Americana Travel Advisory Thoktuna Manipur Sangbagi Ayaba Pidana Thamliba Asi Fauba Lauthokhtana Tourism Festival Gi Wahanthok Laite Miyam Gi Awaba Asibu Kupsinnaba Kidamakta Silliba Thorang Kudimak Miyam Nasaru Yabiroi Dabani Haibasi Kokomi gi Firepni Amadi Masi Kudimak Nasu Leipaki Damakta Ngak Nasaminasi Haina Serul Asida Apil Torokli